ताबिरिबा मदि मिदेंग ताबिरिबा सिंगो अहानबा मक्तदा इकाई खुमनजबग लोइनना तारामना ओक्सरी ngasi amuk pumnamaki damakta pudun lakchiriba film asi road games haiba film aduni film asi 2015 gi August 30 da release tokiba horror amasung mystery da yumfam oiba film amani yamna koithoktana film gi wari da direct hekta lakchagi film asi aurpada masak khangdaba mihatpa ma ulai mahakna gari dagi asiba changama lowtharaktuna makak kaktatuna lainung da phumlami mathangni senda jeko wanupa ama ulai mahakna leiriba mafam asi mihatpa ama ahanbada ulakhiba adugi mafamni jekna lambi asida lakpa gari singda lift fibi naba haijarami maramti lambi asida mi amata tadaba lamhang oibana lambi asigi nakanda board sing theli hairiba board sing asida asumna i mafam asida gari khamduna masak khangdaba mida lift fibi gano mafam asi yamna danger oiba mafamni asumna thabana maram oiraga jekna lift amata mafam asidagi fangdabani jek upai leitana road asida asum laklami tanja asida gari amada nupa amaga nupi amaga tongduna lai makoi ani khanaduna gari adu lambi gi chidaida khamlaki madu uraga jekna asa amaga loinana gari adugi manakta changsili gari manungda tongliba nupa aduna nupi adu phuge tawi madu uraga jekna nupi adu gari dagi chingthoktuna phuge haina tawi thodok asidagi nupa aduna sauraduna nupi adu magi gari dagi kumtha halamduna jek tahari sigi nupi asi makok chakmi nupi ni asumna hairamlaga nupa adu gari thoduna chatki jek amasung nupi adu upai leitana mafam asida adumak lehawi nupi asina jekta mahaki maming Veronica kawi haina taklami aduga mahakna makatan hari ayak ayamba matamda mafam asida lai lam koiba asi aidi yamna pamjai asumna makhoi ani wari sanaduna ngaihak leirami lambi da lakpa gari singadu jekna lift launa na bahaiduna khamlami adubo gari amate khamlamde matawasida jekna Veronica dhari angakwa misingni migi mating amata pangnade kamaina tawbuno wahi asi taraga Veronica na amukhumlai mising sinkina dana gari amata khamnadaba oiramgani aina tabada mafam asida mihatpa masulai haina tai mihatpa duna maram amata leitana makhut chanba misingbu hekta hatu ihai aisu ithandani malem asida aigina haibada kana amata leitre asumna makhoi anina lift launa na bohonabada numit tasilaktuna mafam asida mai thaduna wari saraga phaminarami Veronica na magi bektagi yu lokthoraktuna pirami aduga hari nahaki bekti kadai chakre jekna khumlai ai mafam asida thabak amagi lakpani aina lakpada train da igi bag ado hura laure aingonda passport asikak lemori masigi mateng dagi ai mafam asidagi hanbangam Veronica na magi diary ama lokthokuna karigumba khara iraga che edu setuna jek ta pirai jek na che edu gi maningda Veronica gi sign tawba thengnarami madu uraga jek na masik karino haina hangi maduda Veronica na kari sunate aigi mingni signature tambagi ni haina khumlai asumna makhoi ani wari sanarambadagi tumthanaki nong ngalakpada jek na makeup thoglakpada Veronica leiramde jek yamna ngaklami maramasina Veronica bu yengduna asum lakpada manak nakba ising leiba mafam amada iru jaduna lerami Veronica na jek bu uraga mahaksu iru si haina haibadagi jek su ising de kumthaduna makhoi ani iru minarami makhoi ani asumna yamna luna naksina bahurami iru jaba loiraga makhoi ani lambi da sum laktuna gari singda lift fibi na bahaijarami adubo gari amatana khamduna lift firamde ngaihak leiraga gari ama makhoi gi mamangda khamlami amasung mahaki maming Gijard kawi haina harami Gijard na makhoi bu lift fibi ge haibadagi makhoi ani gari da tongkhalami Veronica na ahanbadadi Gijard pu uraga yamna pamlamde adubo upai amata leitana gari aduda makhoi ahum tongduna laklami Gijard na hari manaksida igi yumlei nakhoi ngasi ai gita leikro aduga hayang angan bada aina nakhoi gi chatningba mafam adu yauna thenbirage
असुमना खर लाक्लगा गिजार्ड की मयुम यौरक्तुना गारीदगी कुमथई गिजार्ड की मयुम असी यामना चाउना फजरमी मखोइसिंग अदुबो गिजार्ड की नुपीना वेलकम तौबिदुना जेकपो अहानबा मागी लेफम रूम पीदुना पोथाना बाहरमी असोमदना गिजार्डना बेरोनिकाबो पुदुना मागी रूम ताक्लमी बेरोनिका हौजिकसु गिजार्डता असौब अमग लोइनना अदुमक लेरमी जेकती यामना वारदुना ngaihak पोथाना बाहाइदुना हिपथखिबदा कुइन तुमथोक्लुरे माना मिकअप थोक्लकपदा नुमित तादुना लेरमले जेकना येंगबदा रूम असिदा बॉक्स अमा लेरमी बॉक्स असिगी मनुंगदा गिजार्ड की मचानुपा अमगा मचानुपी अमगगी फोटो याव थेंगनरमी जेकना युम असिदा लाकपददी गिजार्ड की मसा सिंग अदु लैबगी ममी अमत्त फंगलमदे मथंगी सिंदा जेकना नुमिदांगी चाक चारब मतुंगदा मागी रूमदा लाकलमी अदुगा अमुक बेरोनिकागा उनबा लाक्तुना मखोई अनि चुरुप थकमिनरमी मखोई अनि फमिनदुना वारी साबदा बेरोनिकाना मागी मरमदा वारी लिरई अैगी इनाउ नुपा अमा लेरमी अैखोइना अंगांग ओइरिङैदा लोटपि सानबदा अैगी इनाउ अदो ट्रकना ननबदगी सिख्रे हौजिक अैगिनि हाइबदा कना अमता लेत्रे वारी असि तारगा जेक यामना नुंगाइरमदे मथंगी सिंदा जेकना मखा कुमलक्तुना गिजार्ड की मनाक्ता फमलमी अदुगा हारी हयेंग अयु अयुम यौदबा यादे युमगी मिसिंग अदो वखल यामना नुंगाइरमलरोय मसिगी मतांगदा अइना बेरोनिकागसु वारी सानरे अदुना अैखोइ हयेंग अयु ngन्न चटनब थोगलसे वाही असि हाइरब मतुंगदा जेकना गिजार्डता अमुक मसासिंग मतांगदा हंगलमी मसिदा गिजार्डना हारी अैगिदी चामत लेते वाही असि तारगा जेक यामना ngakpa am faurami जेकना वाखल खलई महाकना मसा लेते हारिसि अैना फोटो उरमलिबा अदुना कना ओइरिबा अदुबो महाकना हयेंग ngन्न हौदुना चटकदबनी हाइना तुमननबा मागी रूमदा लाक्लमी असुमना जेकना तुमलुरगा हौरक्तुना बेरोनिकागी तुमफमदा बेरोनिकाबु हौदोकननबा हाइदुना चंगलई जेकना रूम असिदा चंगलकपदा बेरोनिकादी लेरमद्रे तंजा असिदा गिजार्डना लाक्तुना जेकता हारी महाक्ति ngन्न हौदुना चटख्रबनी नंगोंदा तुंबा कायरनी हाइना खंगलमदबो ओइरमगनी वाही असि तारगा जेकना चिंगनबा अमग लोइनना हारी मदु ओइथोक्तबनी महाकना अै खंगलमदना कमदोंना चटकदौरिबनो असुमना हाइरमलगा जेकना युम असि थुंगना कोइथी थिरमी अदुबो महाकना बेरोनिकाबो फंगलमदे गिजार्डना जेकता बेरोनिकाना पिरमबनी हाइदुना चे अमा सिनरमी जेकना चे अदु पीबदगी चिंगनरंबा अदु फरमी अदुबो बेरोनिकाना मंगोंदा करी अमता हाइरमदना चटकिबा अदुदा यामना नुंगाइजरमदे जेक युम असिदगी मयुमदा हन्ननबा हाइदुना मखोंना थोगलक्लमी खरा लाक्पदा चेदा इबा मयेक अदु जेकना चिंगनरक्तुना बेरोनिकाना जेकता हाना पिरखिबा चे अदु लौथोक्तुना खुई अदु मानबरा हाइना येंगबददी चे अनि अदु मानबा खुई ओइरमदे जेकना चे असि बेरोनिकाना इबा नते गिजार्डना प्लान तौदुना बेरोनिकाबो फादुना थमख्रे हाइना खलमी जेकना असुमना खंदुना लेरिङैदा तुंगलोमदगी नुपा अमना ममाई कुपसिन्दुना इंजेक्शन अमा कापसिलई मरम असिदगी जेक ज्ञान मांगदुना लैमाइदा तुथकी ngaiहak लेरगा जेकना ज्ञान तारकपदा ट्रक अमगी मनिंगदा मखोंग मकुट पुंदुना लेरमी ट्रक असिदा असीबा सासिंगसु यावरमी जेक फादुना पुरकलिबा असि चही यामलबा अहल अमा ओइरमी अहल असिना जेकपु चौकड़ी अमदा पुनसिंदुना टेबलदा चाननबा थमदुना जेकता पिजरमी अदुगा फोटो कापलमी जेकना अहल असिगी मतौ असिदा यामना ngakलमी अहल असिना अमुक जेककी मचिन पुनसिंदुना पुरकलगा ट्रक अदुदा हापसिलमी अमसुंग वानथनबा इंजेक्शन अदु कापके हाइना तौई तंजा असिदा अहल असिगी किचनदगी मैखु कारई मदु ओरगा अहल अदु इंजेक्शन कापलमदना मनुंगदा चंकी खुदोंग चाबा सिलौदुना जेकना मनाक्ता तारंबा योटपी अमा खुंदुना मखुत पुल्लिबा अदु कक्थतनबा होनरमी असुमना जेकना पुल्लिबा अदु कक्थतुना नानथोक्लगा मफम असिदगी चेलक्तुना गिजार्ड की मयुम अदु तमना लाक्लमी मरमती जेकना बेरोनिकाबु युम असिदा गिजार्डना सोइदना फादुना थमलमगनी हाइना चिंगनबदगी तंजा असिदा गिजार्ड अमसुंग मागी नुपी अदु मफम अमदा चटनबा हाइदुना थोक्लई जेकना मखोई अनि अदु थोकिबा ngaiduna lumlaga lerami गिजार्डना गाड़ी अदु हेक थौदोखिबगा जेक युम असिदा चेंसिंदुना मफम खुदिंग बेरोनिकाबु थिरमी
Jack na chingnaba adu asengba oirami. Veronica room amada thong lon sinduna makhong makut pun sinduna lerami. Jack na punsiliba sing adu lauthokpi. Tanja asida mapandagi gari gi makhol tartuna Jack na yenglami. Maduda gizat amasung magi nupi adu mayumda halakpa oirami. Masi uraga Jack masung Veronica maning lomda fauduna yamna thuna chenthoraki. Gizat ki nupi na Jack masung Veronica chenkibadu urami. Maram asidagi gizat amasung magi nupi adu gari da tongduna yamna thuna thongdoklami. Aduga makhoi anigi matungda tanarami. Jack na Veronica bu puduna asum chalakpada cabin ama thengnaduna cabin asida chensilami. Jack tu sinduna masa adu sokle. Matang asida Jack na ningsinglai. Madudi mafam asi ahal amana mawa faduna purakkiba mafam aduni haina. Tanja asida ahal adusu mafam asida lai. Aduga kana no haina hanglakpada Jack na ahal adugi nongmai leiramba adu paiduna ahal aduda em tawduna lai. Madu uraga ahal aduna hari. Nahak ase hausik fabu karimata khangdribra. Asumna haiduna wari lirakke tawbada Jack na nongmai adu em tawduna chatkina bahai. Ahal aduna matung hanbada dusinduna yochai amada thinduna khudakta siki. Jack so masa adu yamna sokpana mafam asida gyan takide. Veronica na plastic cherang amana Jack bu kupsilami. Aduga thang sori ama khunduna siraga leiriba ahal adugi manakta changsinduna sori na hanna thili. Asomdana gizat amasung magi nupi adugana makhoiba thiduna lakpada mafam adu yausilai. Matang asidagi aikhoina angakpa wari ama khangi. Veronica na gizarta baba haina kaurakpadagi. Veronica asi angang oidingaidagi psycho killer oirami. Haibadi mahakna mi singbo halaga nungai jaba phaurami. Asumna mahakna mi mayam ama halaki. Veronica na angang oidingaida ahan boy na magi manaw nupa adu hatki. Thongdok asi Veronica gi mamaga mapaga sukhanglami. Adubo makhoina polista takthoklamdi. Maramdi gizarna machanupa adu sikraba matungda makhoigi ni haibada machanupi asikak natana kana amata leitre khanduna. Veronica na film gi ahuba sinda mi ama hatuna phumki. Veronica na Jack ta likiba wari adu sajinba wari oirami. Jack na lambida lift lowada mi amatana khamlamdana thawkhriba adu board mafam asida masak khangdaba mida lift figanu haina thetpana maram oiraga mi singaduna kibadagi lift amata famkidabani. Asumna mafam asida hatliba mi singadu Veronica na hatpo oirami. Pumnamak asi Veronica gi mamaga mapagadi loina khangi. Adubo machanupi adubo kaningbana masagi arunba adu kana amatada haidoktana lakibani. Veronica bu mayumda puduna thambadagi nupa amaga mayumdagi nanthokduna chelakibani. Nupa aduna Veronica gi wari khara khanglakpadagi lambida thadokhlambani. Gizar machanupi nanthokiba adu thiduna laki. Jack Veronica gana lift ngaiduna leiringaida gizar machanupi adu uraga lift adu pirakkibani. Maram asinani Veronica na mayumda purakpada magi asengba wari adu Jack na khangkhradra haiduna pakhatkiba do. Gizar na su Jack ta asengba wari losinki. Gizar na machanupi bu amuk punsinduna thamlaga ahal amada paisa piduna Jack bu kidnap tawhanduna mafam chaba amada thadoklunaba haina nekkibani. Madu natrabadi machanupi na Jack bu soidana hatkragani khanduna. Pumnamak asi gizar na machanupi gi asengba wari adu losinaba haiduna sinba oirami. Gizar ka magi nupi gana ahal adu nektuna Jack bu Veronica dagi kanbinaba honaribani. Adubo Jack nadi pumnamak adu lana khankibani. Gizar na machanupi adu puthoraktuna gari da tonghalingaida Jack na gyan taraktuna nongmai adu paiduna gari mamangda thalami. Madu uraga Veronica gari dagi kumthaduna Jack ki manakta chensilai. Veronica gi mamaga mapagasu gari dagi kumduna leplami. Veronica gi mamana wari adu lirakki tawbada Veronica na Jack tagi nongmai adu lawraga nongmai maning aduna thinduna wanthalami. Aduga mapabuna machin adu tapna punsilami. Aduga makhoi ani gizat ki gari adu thawduna laki. Jack yamna haraujarami. Maramdi mahag mayungi misinga soidana unaragani khanduna.
asumna Jake na awaba kokle khanduna sitta mamit uisindur nga tharmi tanja sida Veronica na magi makhut adu tapna lamduna sori ama gari tariba adu khungat ami sinna sida aikhoi na khangi madudi Veronica na Jake pusu soidana hat khirgani haibse masigi matungda mama mapa udana ba arapa mafam amada sat khirgani haibusu aikhoi na khangi asumna matang asida film asigi aroi ba saru weki bathangi nungai ba film amada mayam punna amuk hanna thengna minasi asigidi bomna makpu amukka hanna ikai khumna jaraga matang asida tension jari